ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯣꯛ ꯃꯈꯣꯡ ꯆꯥꯗꯣꯏꯅꯦ ꯁꯤꯗ ꯑꯣꯛ ꯃꯈꯣꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯂꯥꯗꯁꯨ ꯈꯔ ꯌꯥꯎꯔꯦ ꯃꯍꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯀꯩ ꯂꯦꯝꯕꯨꯁꯨ ꯂꯩꯔꯦ ꯁꯤꯗ ꯁꯨꯝꯅꯕ ꯁꯂꯥꯗ ꯍꯥꯏꯁꯦ ꯊꯕꯤꯒ ꯀꯩꯅꯣꯒꯅꯤ ꯑꯗꯨ ꯍꯧꯔꯕꯅꯤꯀꯣ ꯀꯩꯅꯣ ꯊꯣꯏ ꯃꯦꯁꯦꯖꯇ ꯑꯗꯨꯝ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯁ ꯑꯩ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯣꯠ ꯊꯝꯈ꯭ꯔꯕꯅꯦ ꯑꯩ ꯃꯍꯤ ꯌꯥꯝ ꯁꯨꯔꯁꯨ ꯁꯤꯟꯅꯤ ꯀꯩꯅꯣꯅꯦ ꯑꯩ ꯍꯥꯎꯕꯅꯦ ꯍꯥꯎꯕꯩꯗꯤ ꯑꯩ ꯃꯍꯤꯗꯤ ꯈꯔ ꯁꯨꯝꯕꯅꯦ ꯑꯩ ꯁꯨꯝꯃꯁꯨ ꯑꯩꯒꯤ ꯊꯣꯡꯕꯁꯦ ꯍꯥꯎꯕ ꯑꯗꯨꯝ ꯍꯥꯎꯗꯧꯕ ꯄꯦꯠꯂꯦ ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯋꯦ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤ ꯁꯤꯗꯤ ꯍꯥꯎꯃꯟꯗꯅ 봐. ꯂꯩꯇ꯭ꯔꯦ ꯁꯤ ꯈꯨꯍꯥꯎꯁꯦ ꯅꯦꯄꯀꯤꯟꯗꯣ ꯂꯧꯔ ꯊꯣꯡꯉꯕ ꯂꯩ ꯂꯧꯔꯛꯇ꯭ꯔꯦ ꯃꯩ ꯍꯥꯎꯕ hào bạn Nipin tốt ấy thì tí hào sườn có hào là nhiều nhé skin nhất là
mà sao không tôi xin mà gì nó muốn làm gì nó vừa bảo Vâng. em mà tôi thì gọi gì không thợ mà ra sơ rồi Cây nào? mới ra sơ rồi chả mấy ngày Sáng nay mà tầm này thôi. Hỏi lại Cái hòm gì vậy? Hao rồi. thôi Video sebelum yang betul ngagri, like, share, subscribe, comment untuk sama kau video. rồi Bye.